State asida challairiba brickfield, stone crusher plan Amadi health center Singna, nouna chatnagadaba tongan-tonganba Kanglon ngasi, Manipur Pollution Control Board, Mpcb gi Chairman MLA Usham Deven Laothokkhre. Hiramasigi matangda ngasi lamfil pata laiba Manipur Pollution Control Board ki office ta pangthokpa pau gi mifam amada Mpcb gi Chairman MLA Usham Deven hai state asida oriba pollution gi fibam asi laksinaba ki pandamda pollution chauna thokhaliba brickfield stone crusher plan Amadi health center singi oina Central Pollution Control Board tagi anoba guideline khara laki loina hariba guidelines sing asi implement tongnaba Central Pollution Control Board na Mpcb da khangalapani guideline aduki matung ina brickfield Singna chatnagadaba anoba Kanglon singi manungda check mai thabada jig-jag technology vertical shaft natraga pipe ta purakpa natural gas na fuel oina sizinagadabani maramaduna hauzik state asigi brickfield Singna check mai thabagi mawong mato asi hariba Kanglon sing asidagi amana mahut singadabani kilometer amagi manungda brickfield ani laibasu yauri karigumba brickfield gi manak nakna laiba mioi Singna complaint toraklabadi hariba brickfield adu Mpcb na piba license kaktuna atopa mafam chaba amada hongdok hangani masiga iroinana mi taba mafam dagi yamdrabada meter chanipan gi arapada brickfield sing lehanaba guideline asida yauri wafam sing asi ingani haibagi warol ama brickfield gi mapu singna chahi asigi jun gi tang 13 fawgi manungda Mpcb da thazilakadabani loinana anoba Kanglon sing asi chahi ama makhai gi manungda thabakto onthokadabani amaramda stone crusher plant singi oina machine khiliba mafam adu yamdrabada fit ahumgi wal khagadabani stone crusher plant singdagi kahena oful thoraktanaba water sprinkling system fogger amadi anti smoke gun na chingba sizinagadabani masiga iroinana stone crusher plant lairiba adugi akoibada layer ani natraga ahumdi ningthina uwa thagadabani masiga iroinana stone crushing unit sing asi mi taba mafam amadi water body na chingba area dagi lapna lainaba Mpcb na guideline ama thoklagani nakal amaramda health clinic sing dagi thorakpa syringe amadi hand glove na chingba lemhokhak sing mang hanabagi dama effluent treatment plan ETP asi lingadabani hariba ETP asi laitaba private healthcare kunithoida Mpcb na so cost notice thakre loinan ETP lingba state ki health center kunipandasu guideline matung ina ningtina mathau toribra haibadu yengsinaba inspection horagani nouna thorakliba guidelines sing asi pollution dagi laksinaba Central Pollution Control Board na matamga chunaba mongda semlapani pollution laksinabagi tamak thorakliba anoba guidelines sing asi thabakta onthoknaba Mpcb na angamba thokdang logani madugi damak Mpcb na inspection amati drive na chingba chatpa horagani haina MLA Usham Deven na makatana phongdokhi koi Central Pollution Control Board ki makhada koi anoba guideline koi instruction khar lak pai batare koi Manipur de hujik leiba brick fencing adaki koi soil crushing leiba adaki koi clinic sing leiba mayam sing sita koi matam matam koi implement tok ya daba maramdi kai no kanda Manipur de tholiba koi atak nok tasu mayam ne ubiri duni aso wi sing isau thokpa matam da environment ji kare ko maram or kanda koi pollution thoktana sing chaw bada moksa torum da thabak tawi aduma mayam sing asdi kanma ngamna bu hona bada koi ne kai do tai ha matam da Manipur da koi pollution tholiba koi brick print leiba adaki koi clinic leiba adaki koi soil culture leiba mayam sing ase koi matam matam gi oiba adu masana ba koi mechanism da sinar kanda koi pollution thoktana bu hona bi da makta koi Central Pollution Control Board ki instruction matungina Manipur Pollution Control Board asu hariba instruction se si inna bu hona bada koi asoba koi thodang lomi na gadabni koi prajam yamna